Irangthong manakta IM ga ZUF ka Kapnakhre mamangi thada sukulai pai balalolup National Socialist Council of Nagaland NACN IM amadi ZUF ki cadre singi marakta Nongmei Kapnabagi thodok thokraba matung ngasi ayu pung 13 rom taba matamda None district ki manung chanba Irangthong manakta NACN IM ga ZUF ki cadre singa akan mamongda Nongmei Kapnakhre haidi NACN IM amadi ZUF ki Kedar Singhi Nongmei Kapnabagi thodok adu ngasi ayu pung 13 rom taba matamda None district ki manung chanba Khawpum police station na konba Tengjai Maril haibadi Old Kalsar Road ki Rongpang lambida leiba Ragailung village manakta thokhibani hairi Irangthong manakta leiba Ragailung village manakta chathakiba Nongmei Kapnabagi thodok aduda khulai paiba lalolup sing yauna so pan gi paudi leite adumak po kan mamongda chathakiba Nongmei Kapnabagi thodok aduna Khunja singda kiba ma oiduna koichen chena ki hairi Indoor Hospital gi ICU da uchi singna nauna pokpa angang ani gi makok mareng chum khudom bi sing chithatkre Madhya Pradesh ki Indoor Government ki Hospital amagi Intensive Care Unit ICU gi manung da uchi singna angang ani chithatkre madudagi official singna thijinba hokre Haukiba chayol da pokiba angang sing adu state asigi manung da khwaidagi chawba government hospital singi manung dagi ama oiriba Maharaj Yaswantarao Chikitaslia MYH ki Intensive Care Unit NICU da admit tawkhibani hospital adugi nursing team aduna soklaba nauna pokpa angang sing adu ubada makhoina hospital management takhangan ki madugi matungda administration na unit aduda thamliba CCTV camera sing adu yengsin ki amasung nauna pokpa angang sing adugi manakta uchi singna chongduna leiramba adu fangki Nongmaijing numita ahan ba thodok adugi pau fangki mathangda ningthokaba numita su madugi manaba ama thoki Hospital Superintendent Dr. Ashok Yadav na chahi 5 gi mamangda hospital aduda post control pangthokhrabani haiki Haukiba pung 9 da uchi singna Intensive Care Unit adugi manungda angang amagi khudombi sing chikre aduga atopa angang amagi sumakuk amasung lengjum da chikre angang sing adu khudong thiba thoktana lairi amasung leptana cheksina yengsili hospital asida ikhoina thuna ma achoba pest control drive ama chatharagini warsingi manungda chinjang na uchi singi miyeng chingsinduna chinjak purakchanaba mari mata singda su pauktak pikre haina Dr. Yadav na haiki Madhya Pradesh da government hospital singda uchi singna khudong chadaba thogan basi machine ahan banate tungan ba state asida leiba Monowari singda 2023 khakta da mioi bagi hakchang da uchi na attack thobagi thodok ya thoki Junda masagi chahi 50 suraba nupa amagi mana Bhopal gi Hamedia hospital da tatlaga taduna leiramba thengna ki tha me tha da su masagi chahi 30 suraba accident victim gi hakchang adugi manaton amasung makhut Bidisha District Hospital da chikthlamki January dana Sagar District Hospital da thamba hakchang anigi mamit singda uchi singna chathoklamki state asida state healthcare thausadabagi damak BJP government po opposition congress na maral sikre Madhya Pradesh ki khwaidagi chawba hospital manungda nauna pokpa angang fauba safadre thogdo asina government asigi makhada public health infrastructure kangkhung chaire haiba ule haina congress wangangloi Dr. Amit Chaurasiana police na mioi mari dagi afaba makhal gi nongmai sing yamlaba maru bomb bulletproof jacket fagat pangamkre Manipur police ki apunba team amana kaisal volunteer organization gi mioi mari fagat kibagal loinana makhoi dagi bomb yamna masing yamlaba afaba makhal gi khusukulai sing fagat pangamkre haidi Manipur Police ki ngasi ayuk thokpa bulletin isugi matung ina Imphal East amasung Imphal West district apunba team amana intelligence tampirakpa information amagi matung ina tungan ba district ani asigi mafam singda operation chathaba matamda kaisal village volunteer organization gi mioi mari masa gi mayumdagi fagat pangamle hairi Police na farba mioi sing adude Imphal West gi Sagolban Bijoy Govinda dagi Rajkumar Siddhartha LS Mamo Kuntra Imphal East District ki larige mamlaikai salam director ki Laishram Rameswar Maitei nifu Imphal East District ki top awang laikai dagi athokpam Brojendro Singh LS Nokul nifu ga manga amasung top awang laikai dagi Laishram Sasikanta Singh LS Nauthing kun ga manga ni hairi Police na makha taba investigation chathaba matamda hariba mioi sing asi ain kaina khusukulai sing puthok pusin tawba amadi ain yadaba thabak sing chathar bagi pau intelligence na su khangbangam le hairi police na hariba mioi sing asi dagi fagalaba khusukulai sing adudi AK rifle ama AK Tug rifle ani Insas rifle ama 7.62 mm SLR ani 9 mm carbine ani .303 rifle ahum Magazine yawa defensive 9 mm pistol ama mounted scope yawa samdoklaba .303 rifle ama 7.56 mm gi Insas rifle ani 7.62 mm SLR ama amasung AK-47 rifle amani nongmai marudana 7.62 mm gi Chaniga humpuga humdoi Insas ki maru chaniga humpuga manga .303 rifle ki maru chamaga yankai ga humdoi AK rifle ki maru chahumgani fuga mapan 9 mm ki maru taraga taruk barrel ki cartridge ani
Pokhaiba yaba machaksingdana detonator yauna .35 HE grenade ama detonator yauna Chinese hand grenade ama WP grenade ama AK rifle gi magazine taru inchas rifle gi magazine taraga humdoi SLR gi magazine taraga nipan carbine gi magazine ahum 303 rifle gi magazine turret LMG gi magazine mari inchas LMG gi magazine mari chair smoke cell ani stun grenade ama tube launcher ani bullet proof plate nipan camouflage helmet manga amadi landa season nagadaba machaksing fagatpangam ki hairi police na faraba mioi singa dugi mathakta mari lenaba arms act 1959 register tawkre hairi PM laktringai mangoina na anobal ngak semna na bathorang tawgadori governor Joy Kumar Bala Narendra Modi unaba Delhi chatkre anobal ngak semna ba MLA sing punsin na wata na bahokre Manipur da tholiba irang asigi manung da ihan hanba oina India ki Prime Minister Narendra Modi na Manipur da chaliba tha asigi taraga humdoi natraga taraga mari da laklaba yai haina panari maraksida Prime Minister Narendra Modi ki Manipur khongchat mangoina na MLA sing na lengak sem na punsin na dun wata na bahokre Manipur Legislative Assembly ki Speaker Thokchom Saitabata na ngarang Governor Joy Kumar Balaga Ras Baba na unaruraba matung ase ayupung 12 dagi Mayang Imphal Kendrigi MLA Kongkham Rovindro gi Babu Parada laiba quarter da Speaker Masayaw na MLA taraga taruk na pung mga chup na mifam phangthokre marasida Manipur gi Governor Ajay Kumar Balasung ngasi nungthil Delhi da paisinkhre Governor gi khongchat asi Prime Minister na Manipur da lakadoriba sigi matang da wata na bachat libra natraga ngarang Speaker na Governor unaruraba matung Manipur da honglakliba political gi phibam asi yenglaga center leader singna korokpadagi chatlibra haibadu chapchana khangbadi ngamdri Ngasi mifam pangthokiba MLA sing adugi manungda Speaker Saijabarta Singjamegi MLA Yumnam Khemchan Hairoki MLA Thokchom Rajeshyam Thangmaibangi MLA Kumukcham Joy Kishan Wangkhaigi MLA Thangjam Arun Kumar Hyanglamgi MLA Yumnam Rajeshyam Mayang Imphal gi MLA Kongkham Rovindro Thangagi MLA Tongbram Rovindro Nauria Pakhanglakpagi MLA Sagol Sem KB Kairau Kendrugi MLA Lorembam Rameshwar Wangjing Tenthagi MLA Paunam Brojen Thongjugi MLA Thongam Bisorjit Wangwagi MLA Khuraijam Local Lamsangi MLA Sorokhaibam Rajen Jiribangi MLA Usabudin Uripoki MLA Khwairakpam Ragumanini Press na phangba pawgi likhul amana hai ngasigi mifam aduda Prime Minister Narendra Modi gi Manipur khongchat ka MLA singa tawgadaba thabak thoram singi matangda kupna khanaki Amadi Prime Minister ki khongchat mangoina na Manipur da popular government ama semna ba khanaki hairi masak maming takthokning da ba mifam adu da saruk yakiba MLA amana phongdorakiba da leingak semna ba MLA masing chapchana lei Athuba matamda ngasi hayeng khaidana semningu matamda semlakpa yai nana military parade amada missile sing fighter jet sing atai khulai sing utkre Miyamda utpada ahanba oigadaba China gi missile sing fighter jet sing amasung atai military hardware hayeng leibak sigi konungda achoba parade amada utkadauri Matam kuinedagi lengak paireklaba Communist Party luchingliba amasung Central Military Commission gi chairman oina military luchingliba President Xi Jinping gi mamangda troops singna chatkani President Xi Jinping na malemgi ani subalanjaw loibagi marfu suba chehi gi thoram oiriba thoram aduda wangangani madugi thoram aduda Beijing da lairiba government asiga mari fagatnaba honariba natraga mari thamnariba lebak singdagi foreign luchingba kunga mari rom yauri Parade asida puthokliba khulai amasung equipment ayambadi ahanba oina miyamda utkani haina Chinese military officials singda haiki masida kangfal samudra amasung nongthakki strategic weapons sing advanced precision warfare equipment amasung drone sing yauri nongthakta warplane sing amasung helicopter na chingba formation da paigani Communist China lingkhatkibagi chehi humphukatara subada masi 2019 gi matungdagi China da ahanba choba military parade aduni masina China bu mangta hankiba conflict ama oiriba WW2 loishin kiba adu dingsingani China na military gi mapangal hengal lakhiba si masigi Asia gi yumlon nabasing amasung United States da Nungnang hali France na achoba lan amagi damak thorang tawnaba hospital singda order tawkre Russia amasung NATO Allied lebak singi marakta ungkhanaba wangkhalakhibaga lan ama thokpa yabagi akiba sing wangkhalakhibaga Europe na mamangda amukta yaukhidaba changda achoba conflict amagi damak thorang tawkre Metro gi matung ina Europe ki mafam kayadagi masing yamlaba asok palan mising sauganaba makhoina mathau taba fibam ama uduna 2026 fawbagi manungda thoklakpa yabagi oithokningai leba achoba lan amagi damak thorang tawnaba France ki Ministry of Health na hospital singda poktak pikre achoba conflict ama thoklakpada France amasung foreign lanmi animaki damak laikananabagi mathau taba adu khallaga amasung langi matamda thoklakpa yaba akaknaba sing adugi khallaga achoba engagement amagi damak July 18 Thaba letter amada ministry aduna regional health authority da thorang tawnaba poktak piki France
satirical pauche amagi matung ina chithi aduna hospital singda numit 10 dagina 130 fawbi manungda lanmi lising kaya la yengnaba tharang tawnaba hospital singda pautak piki France na foreign lambi singbu makoi gi leibakta amuk hana thakiba ngamnaba bus amasung train station sing airport sing amasung port sing manakta medical center sing lingkhanaba sukhanna ki haina chithi aduna haiki armed conflict natural disasters amasung atai emergency singdagi citizen sing ngaknaba tharang humfuga humdoi yawba lamai kungi manual survival guide adu handak phongkhiba matungdagi France ki war gi tharang asi lokhalakibani masigi manual asi 2022 dagi semgalakibani haina government na kanna hairi masi Vladimir Putin yauna akaknaba ki hanba amada pakhum amanate general gi oina tharang toba khongthang amani haiki Ukraine gi drone attack ta mioi chakaya chenkhre Rostov region ki konungda Ukraine drone attack ama chatharakhiba matung numidangda mioi chahum henbana makhoigi apartment singdagi chenkhre haina ngase active governor na phongdokre Russian Defense Ministry na air defense unit sing na ngarang numidang Rostov region gi manak mathakta Ukraine drone taragumdoi thugaikre haidi apartment sing adugi manungdagi amada pokhaidana drone cell ama phangki haina telegram messaging app ta Rostov region gi active governor Yuri Islayu Sarna Haiki Jackson Tharang ama oina building adudagi mioi chahumga kun lauthoki attack aduna Rostov Odon city da apartment building kaya marum sokre angang ama yauna mioi ahum khara soki miyam adu bomb disposal expert signal cell adu lauthoklingai da miyam adu school amada thadok thangdoki haina Rostov Ongdon mayor Alexander Skriavin na haiki pausing adu Reuters na maningtamna lepa ngamde KF kinakandagi khudakta mot amata phongdoktri MHA amadi Kuki militant singa anauba suspension of operation sugi agreement ama hayeng khuyek pinaragani state asida chahi hena thokliba irang asi losinaba pandamda mieng thamlaga Ministry of Home Affairs MHA amadi Kuki militant singa anauba suspension of operation sugi agreement ama khuyek pinaragani hari United People's Front UPF amasung Kuki National Organization KNO ga MHA ga hayeng September gi tang ahum da New Delhi da anauba suspension of operation sugi agreement ama khuyek pinanaba Home Ministry na UPF amasung KNO da khangalakre hari anauba sugi agreement asida kari yauri haibadudi chapchana phongdorakhide hari Kumja 2008 ki August 22 da ahanba oina center lenga amadi Manipur lenga UPF amadi KNO ga gi marakta khuyek pinaba suspension of operation gi agreement adu chahi khuding renew tawduna lakhibani agreement asigi matung ina Kuki militant group singi cadre sing designated camp sing da laigadabani amadi makhoi gi khulai sing suning thina laiba lok tawduna thamgadabani haikibani Russia deployment North Korean troops lising ani rom seiki Seoul Lawmaker amagi matung ina Ukraine ga songnaba landa Russia da mating pangnaba sizinnakiba North Korea lan milising ani rom seikre haina Seoul gi spy agency na laiba pupanumita haikre Seoul gi National Intelligence Service na landa sekiba masing adu yamdrabada lising taruk ni haina April da haikre adubu khwaidagi nauna amuk pabada madu lising ani rom yaure haina spy agency adugi pawda amagi matung Lawmaker Lee Seong-ji yunna pawmi sing da haiki South Korean amasung Western Intelligence Agency sing na 2024 da maruoina Kurska region da artillery shell sing missile sing amasung long range rocket systems ka loinana Russia da North Korea na lanmi lising tara hena thaki haiki Seoul gi National Intelligence Service NIS na Russia da Pyongyang na atopa lanmi lising taruk amasung engineering sing thanaba tharang tawki amasung lising amadi hana na thungkre thajai haina Lawmaker Lee na haiki masigi mamang chahi asida Moscow gi foreign minister Sergei Lavrov na Kurska region da North na Builder sing amasung deminer sing tharakani haiki North Korea na Ukraine da Russia gi war sagonaba April da makhoi gi troop sing thaki haina phongdoki amasung lan thengna bada makhoi gi lan mising sikre haibasu yaki madugi matungdagi North Korean luchingba Kim Jong Un na Ukraine gi mayauta Russia gi damak lan thengna bada sikhiba lan mising imung manung sing unakre amasung makhoi gi khangba ngamdraba China gi damak awaba phongdokre laikhidraba lan mi adugi sakta madugi mamang da ikai khumnaba unnaba luchingba aduna Makhu nonki amasung lanmi adugi photo singi nakanda melda sing amasung laising sukatki Uttarakhand gi district tara da red alert school sing thingjinkre Uttarakhand da nongleptuna tutharaki badagi India Meteorological Department IMD na state asida ngasi red amasung orange alert sing thokre Jackson Tharang amawena district kaya marumda school sing thingjinnaba authorities na order tawkre Pauri Garhwal Uttarkasi Chamoli Rudraprayag Nainital Udam Singhangar, Almora, Champawat, Garogar, amasung Bigwesar da ngasi class 2 fawbagi school pumna magthingjinkhre Dehradun da
Stone Turelna Jamunaga Punsinaraba Tungda Tampaka Hek Tarakpagi Isingi Imai Adu Satina Wankatuna Ising Ichau Tokpayabagi Akiba Ama Pigani Maraksida National Highway Mafam Kaya Mukta Laibak Ninkaiba Sing Tingduna Laikibana Lambi Chatpada Tina